Supnatagi junior high school amada class 1 khaktamak tamlibi nupimja amada school adumaki Choukidar na makhut masa sangduna ikai khumnaba manghalluba thodok ki matangda police na register tawduna lawkhatpa case amagi YL da witness singi manungda maruoiba prosecution witness ama oiriba school adugi headmaster na thodok adugi matangda mari leinariba police amasung court ta piba pawkhum manaraktabadagi wathok oire thodok asi kumja 2018 gi September 4 da school adugi lairik tambiba matam loidringai gi serak thokibani thodok thokriba school asina Imphal West district mafam amada laibani school adugi Choukidar na numit ado school gi hap matam gi mamang da nupimcha aduna tamliba classroom da sanglaga ka adugi desk amasung bench sing mafam chana thanabagi damam semjin sajin bani haibagi thabak chatharaklaga pikliba nupimcha adugi private part tama khut sangdana nupi oibigi ikai khunaba mamang thibani hai thawdo adugi matang da women police station Imphal West na protection of children from sexual offense POCSO Act 2012 ki makhada FIR number 22/9/2018 register tawduna case ama lawkhat thibani aduga police station asina case asigi investigation chatharaba matungda uri POCSO court complex ta leiriba special judge POCSO Imphal West RK Memsagi court ta charge sheet thangalakibani court na police ki charge sheet asida yumpham oiduna special trial POCSO case number 5 of 2019 lawkhalaba matungda case asigi YL chathaba horaktuna charge sheet ta yawba prosecution witness singi manungdagi school asigi headmaster oiba langjing achoba awang lekai dagi ningthaujam Gunesor sahi humpu apokpa laikhidraba en chawbagi statement lawkhibani mahak case asigi prosecution witness number 1 ni chatliba tha asigi tara treta mahak masa laktuna court asida mahak ki waron sing pirakhibani adubu mahak na court ta phongdor khiba singi manungda thawdo adugi accused ado mahak na masak khangi accused ado school adugi cook oina utilize tawduna sinabani matam kharagi mamangdana mahak Choukidar oina su utilize tawki adubu school asigi oja singi masing walakpadagi mahak wangang sing takpi tambibada su engage tawduna yawhon khibani hairi adum oina mak mahak mari leinaba Manipur lenga ki loisangna sakhang balenga ki employee amadi natte hai adum oina mak thokriba thawdok adugi matangdadi mahak mamang sahida BP stroke tawkhibana maram oiraduna mahak ki ningsing bagi pangan punamak mangkhre cook Choukidar oja oina su utilize tawkhiba mioi aduna sexual assault ki criminal case aduda senaram gadra natraga senaram moidra haibadu mahak ningsing ba thoktre aina court ta phongdokhi headmaster asina wafam asi court ta phongdorokpada marak thal aduna prosecution gi maikei dagi additional public prosecutor case asigi PW number 1 oiriba headmaster masamak chathariba statement lawbagi thabak asida asumba asengba losinduna phongdoktre maram aduna mahak case asigi proceeding asida hostile oire haina lawthokpinaba courta haijakibaga loinana mahakpu defense counsel singi maikaidagi cross examination tawbinaba haijaki additional PPU wafam asida court ayaba piraduna mahakpu prosecution gi maikaidagi cross examination tawki additional PP na chathakiba cross examination da BP stroke tawbadagi memory punamak mangkhre hariba headmaster aduda mahaki educational qualification karino pok gi sahi date of birth ayano haibani singba yauna mahaki macha kaya lei haiba wafam sing cross tawduna hanki panba yawdi numit aduda thawdo adugi matangda BP stroke tawrubadagi karimata ningsingba thoktre hariba headmaster asina case asiga mari leinana CRPC ki section 161 gi makhada haukiba kumja 2018 gi September 10 da police na lawkiba mahaki statement dadi thawdo adugi matangda marik chumba wafam sing police ta phongdokhibani hairi mahakna police ta phongdokhiba wafam sing adugi manungda cook Choukidar oja oina si nakiba mioi adu contract basis ta hapani mahak ki thagi tolop na school adugi managing committee gi maikei dagi lupa lising amamam pi mahak school aduna leiriba mafam adu makta dagini numit aduda school gi break matamda mahak na oja singa cha thakmin aduna leiringai da accused aduna nupimcha maheiroi aduda mathong cha da thabak sing sathaki haibagi pau mahak na taki haina phongdokki pau asitara matungda senari mioi adu mahak na mathangi numitta kauduna thawdo adugi matangda accused masamakta hangki adubu accused adugi maikei dagi di mahak na nupimcha aduda molest thabak sathaki haibadi masana yazagithe adum oinamak mahak na school gi ka adugi bench sing samjin sajin bada nupimacha adugi private part ta makhut soklui haina di phongdokki hairi thawdok adugi matung September 7 da accused aduna headmaster gi manakta laktuna mathangi numit September 8 ta mahak ki mari mata ama masa ngamdre haiduna chuti pibinaba haijarakpadagi chuti piki numit adudagi mahak school aduda amuk hana lakhidre masidagi mahakpu school aduna engage tawduna sinarakpa do September 12 tagi kakthatli haiduna mangonda formal oina aiba serol ama piki haina su phongdokhibani hairi aroibada video sibu yengbiribu khudingmapu thagachhi